ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯅꯤꯄꯥꯜꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄꯨꯟꯁꯤꯕ ꯌꯨꯝꯅꯥꯝ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯉꯛ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ, ꯑꯗꯨꯒ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯏꯅꯥꯎꯇꯣꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯁꯤꯠ ꯅꯥꯟꯕ ꯁꯛꯇꯝ ꯑꯗꯣ ꯎꯔꯨꯕꯗ ꯑꯀꯤꯕꯗꯤ ꯄꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯄꯤꯈꯤꯕꯅ ꯏꯅꯥꯎꯇꯣꯝꯕꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯅꯥꯎꯇꯣꯝꯕꯤꯅ ꯅꯨꯄꯤ ꯑꯗꯨꯗ "ꯑꯩꯕꯨꯁꯨ ꯍꯥꯠꯄꯤꯔꯣ, ꯏꯊꯟꯇ ꯍꯤꯡꯍꯧꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤ ꯂꯥꯟꯈꯤꯕꯅꯣ ꯑꯁꯨꯛ ꯇꯝꯊꯤꯅ ꯎꯠꯄꯤꯔꯤꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯀꯞꯆꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯛꯁꯝ ꯑꯗꯣ ꯄꯥꯏꯔꯒ ꯇꯣꯏꯂꯦꯠꯀꯤ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯂꯪꯊꯔꯛꯏ꯫ ꯏꯅꯥꯎꯇꯣꯝꯕꯤ ꯆꯩꯅꯥꯈꯣꯜ ꯑꯗꯣ ꯀꯟꯅ ꯈꯥꯡꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯗꯣ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯏ꯫ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ꯫ ꯏꯅꯥꯎꯇꯣꯝꯕꯤ ꯃꯆꯤꯟꯗ ꯆꯩꯅꯥꯈꯣꯜꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ꯫ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯗꯣ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯖꯔꯒ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯅꯥꯎꯇꯣꯝꯕꯤꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯂꯩꯈꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯤꯁꯤ ꯑꯗꯨ ꯎꯔꯨꯕꯗ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯅꯔꯝꯃꯤ꯫ ꯆꯤꯡꯈꯩꯉꯥꯟꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯉꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯒꯤ ꯃꯁꯥꯗꯣ ꯉꯝꯕ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯤꯁꯤ ꯑꯁꯦ ꯈꯔ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯉꯥꯟꯕ ꯉꯝꯕꯒꯤ ꯏꯃꯨꯡꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯉꯝꯕꯗ ꯍꯥꯏꯔꯝꯕ ꯌꯨꯉꯥꯎꯕ ꯅꯨꯄꯥ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯡꯈꯩꯉꯥꯟꯕ ꯅꯨꯄꯥ ꯑꯗꯣ ꯊꯤꯔꯨꯒꯦ ꯈꯟꯗꯨꯅ ꯃꯌꯨꯝꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯦꯟꯗꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯤꯔꯛꯄꯗꯗꯤ ꯅꯨꯄꯥ ꯑꯗꯣ ꯐꯪꯂꯝꯗꯦ꯫ ꯆꯤꯡꯈꯩꯉꯥꯟꯕ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯔꯣꯁꯅꯤꯅ "ꯇꯥꯃꯣ, ꯀꯔꯥꯏ ꯆꯠꯄꯤꯔꯨꯔꯒꯦ?" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯉꯥꯟꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔꯝꯗꯦ꯫ ꯔꯣꯁꯅꯤꯅ "ꯇꯥꯃꯣ" ꯍꯥꯏꯅ ꯍꯧꯅ ꯀꯧꯔꯛꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯅ ꯍꯟꯗꯛꯇꯤ ꯇꯥꯔꯗꯨꯅ "ꯍꯥꯎ, ꯀꯩꯗꯧꯔꯒꯦ? ꯀꯟꯅ ꯀꯧꯔꯤꯗꯤ." ꯔꯣꯁꯅꯤꯅ "ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯨ ꯀꯔꯥꯏꯋꯥꯏꯗ ꯆꯠꯂꯨꯏꯅꯣꯕ? ꯆꯥꯛꯀ ꯀꯔꯥꯏꯋꯥꯏꯗ ꯆꯥꯒꯦ?" ꯍꯥꯏꯔꯛꯏ꯫ ꯆꯤꯡꯈꯩꯉꯥꯟꯕꯅ "ꯀꯩꯁꯨ ꯆꯠꯇꯦꯗ, ꯆꯥꯛꯁꯨ ꯂꯥꯝꯃꯕꯅꯦ, ꯆꯥꯛ ꯊꯥꯡꯗꯣꯛ ꯂꯥꯛꯑꯣ" ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯈꯤꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯀꯦꯟꯗꯜ ꯑꯗꯣ ꯀꯣꯔꯤꯛ ꯀꯣꯏꯅ ꯊꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯏꯗ ꯂꯥꯏ ꯐꯤꯗꯤꯕꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯃꯍꯥꯛꯀꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯤꯜꯂꯛꯏ꯫ ꯊꯥꯕꯜꯅ ꯐꯔꯝꯕ ꯑꯗꯨꯁꯨ ꯑꯃꯪꯕ ꯅꯣꯡꯅ ꯃꯪꯁꯤꯟꯈ꯭ꯔꯒ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯇꯥꯔꯛꯏ꯫ ꯁꯥꯈꯤꯗꯣ ꯃꯆꯤꯟꯗ "ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯉꯥꯟꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯐꯠꯇꯕ ꯊꯋꯥꯏ ꯀꯌꯥ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯁꯣꯝꯗꯅ ꯆꯤꯡꯈꯩꯉꯥꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯣꯁꯅꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯦ ꯌꯨꯝꯒꯤ ꯗꯤꯟ ꯃꯊꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯄꯣꯠꯁꯛ ꯑꯃ ꯖꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯆꯤꯡꯈꯩꯉꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯅꯤꯅ ꯇꯥꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯈꯣꯜ ꯑꯗꯣ?" ꯍꯥꯏꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯥꯕꯗꯤ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯅꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯃꯅꯨꯡꯗꯒꯤ ꯂꯣꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯣꯁꯅꯤꯅ "ꯀꯩꯅꯣ ꯇꯥꯃꯣ, ꯊꯣꯡꯁꯦ ꯉꯥꯁꯜꯂꯒ ꯊꯝꯃꯝꯕꯅꯦ, ꯃꯅꯨꯡꯗꯒꯤ ꯀꯃꯥꯏꯅ ꯂꯣꯜꯂꯤꯕꯖꯥꯠꯅꯣ?" ꯆꯤꯡꯈꯩꯉꯥꯟꯕꯅ "ꯊꯣꯡ ꯑꯗꯣ ꯀꯥꯎꯈꯥꯏꯒꯦ ꯇꯧꯏ." ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯇꯧꯕꯒ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ
ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯥ ꯀꯥꯗ ꯆꯪꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯡ ꯃꯌꯥꯗ ꯃꯤ ꯆꯦꯟꯕ ꯑꯃꯗꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯝꯃꯤ꯫ ꯆꯤꯡꯈꯩꯉꯥꯟꯕ ꯍꯌꯦꯡꯃꯛ ꯅꯍꯥꯟꯒꯤ ꯅꯨꯄꯥ ꯑꯗꯣ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯈꯤꯗꯣ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯇꯨꯝꯃꯝꯗꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯅꯤ꯫ ꯁꯥꯟꯇ ꯑꯃꯗꯤ ꯔꯟꯖꯤꯇꯥ ꯑꯅꯤꯒꯤ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯁꯥꯈꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯂꯩꯁꯥ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ꯫ ꯆꯍꯤꯒꯤ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯈꯨꯟ ꯈꯨꯟꯗ ꯊꯥꯕꯜ ꯆꯣꯡꯅꯔꯝꯃꯤ꯫ ꯄꯤꯁꯛ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ꯫ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯕꯅ ꯊꯣꯏꯕꯒꯤ ꯈꯨꯟꯗꯨꯒꯤ ꯃꯃꯥꯟꯅꯕ ꯉꯝꯕ ꯁꯨꯔꯁ ꯆꯤꯡꯈꯩꯉꯥꯟꯕ ꯑꯃꯗꯤ ꯄꯤꯕꯥꯔꯦꯝꯕ ꯃꯈꯣꯏ ꯃꯔꯤꯅ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕꯗ "ꯚꯥꯏ ꯊꯣꯏꯕ, ꯍꯣꯔꯦꯜꯗꯤ ꯈꯨꯟ ꯊꯪꯅꯕꯗ ꯊꯥꯕꯜ ꯂꯩꯌꯦ, ꯆꯠꯂꯨꯁꯤꯗꯅ"꯫ ꯊꯣꯏꯕꯅ "ꯚꯥꯏ, ꯇꯜꯂꯤꯗ, ꯑꯩꯅ ꯍꯣꯔꯦꯜ ꯆꯠꯊꯣꯛꯈ꯭ꯔꯕꯗꯤ ꯏꯃꯥ ꯃꯊꯟꯇ ꯂꯩꯍꯧꯔꯅꯤ, ꯚꯥꯏ ꯅꯣꯏ ꯑꯣꯏꯅ ꯆꯠꯂꯨꯔꯣꯗ" ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯅꯦ ꯃꯃꯥ ꯄꯤꯁꯛ ꯑꯗꯣ ꯀꯩꯊꯦꯜꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯃꯃꯥꯅ "ꯅꯈꯣꯏꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ" ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯉꯝꯕꯅ "ꯏꯃꯥ, ꯍꯣꯔꯦꯟꯁꯦ ꯈꯨꯟ ꯊꯪꯅꯕꯗ ꯊꯥꯕꯜ ꯂꯩꯌꯦ, ꯆꯠꯂꯨꯁꯤ ꯍꯥꯏꯔꯝꯕꯅꯤꯗ, ꯑꯗꯣ ꯏꯇꯥꯎ ꯊꯣꯏꯕꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕ"꯫ ꯄꯤꯁꯛꯅ "ꯏꯕꯨꯡꯉꯣ, ꯅꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯀꯔꯤꯒꯤ ꯆꯠꯂꯣꯏꯗꯧꯔꯤꯅꯣ? ꯌꯦꯡꯉꯨꯅꯦ, ꯃꯄꯥꯟꯗ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯁꯤꯅ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯍꯦꯟꯗꯣꯏꯅꯤ, ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯗꯤ ꯂꯧꯁꯤꯡ ꯀꯔꯤꯁꯨ ꯍꯦꯟꯒꯠꯂꯣꯏ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯆꯣ, ꯉꯟꯇꯥ ꯍꯜꯂꯛꯎ, ꯅꯇꯥꯎꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥ ꯈꯨꯟ ꯊꯪꯅꯕꯗ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯊꯥꯕꯜ ꯆꯣꯡꯕ ꯊꯣꯛꯂꯝꯃꯤ꯫ ꯊꯥꯕꯜ ꯆꯣꯡꯐꯝ ꯌꯧꯔꯗꯨꯅ ꯁꯥꯈꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯈ꯭ꯔꯦ꯫ ꯊꯥꯕꯜ ꯑꯗꯣ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯂꯦꯟꯅ ꯀꯣꯔꯤꯛ ꯑꯣꯏꯅ ꯊꯥꯟꯗꯨꯅ ꯗꯣꯟ ꯊꯤꯟꯗꯨꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕ ꯈꯣꯏꯁꯨ ꯊꯥꯕꯜ ꯆꯣꯡꯐꯝ ꯌꯧꯔꯗꯨꯅ ꯑꯄꯥꯝꯕ ꯄꯥꯏꯅꯕ ꯅꯨꯄꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕ ꯁꯥꯈꯤꯅ ꯁꯥꯔꯤ ꯐꯖꯅ ꯁꯦꯠꯂꯒ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯎꯔꯨꯕꯗ ꯃꯁꯥꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯄꯥ ꯌꯧꯕꯒ ꯊꯣꯏꯕꯅ ꯆꯪꯗꯨꯅ ꯁꯥꯈꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯒ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯈꯤ꯫ ꯁꯥꯈꯤ ꯊꯣꯏꯕꯗ ꯌꯦꯡꯊꯣꯔꯛꯄꯗ ꯊꯣꯏꯕꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯣ ꯎꯔꯨꯕꯗ ꯁꯥꯈꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯊꯣꯏꯕꯁꯨ ꯊꯥꯕꯜ ꯆꯣꯡꯅ ꯆꯣꯡꯅ ꯌꯦꯡꯗꯕ ꯁꯥꯔꯒ ꯁꯥꯈꯤꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯩ꯫ ꯁꯥꯈꯤꯁꯨ ꯊꯣꯏꯕꯗ ꯌꯦꯡꯗꯕ ꯁꯥꯔꯤꯕꯅꯦ, ꯑꯗꯨꯕꯨ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯔꯤꯕꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯆꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯅꯤꯗꯗꯤ ꯄꯥꯎ ꯐꯥꯎꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯊꯣꯏꯕ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯁꯝꯗꯨꯅ ꯆꯠꯄ ꯉꯝꯗꯕ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯥꯈꯤ ꯎꯔꯨꯕꯗꯒꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯊꯣꯏꯕꯅ "ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯒꯦ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯥꯈꯤ ꯃꯤꯍꯨꯟ ꯗꯪ ꯗꯪ ꯆꯣꯡꯉꯤ꯫ ꯁꯥꯈꯤꯅ "ꯃꯤꯡꯕꯨꯗꯤ ꯁꯥꯈꯤ ꯀꯧꯖꯩ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯁꯥꯈꯤꯅ ꯊꯣꯏꯕꯒꯤ ꯃꯤꯡꯁꯨ ꯍꯪꯉꯛꯏ꯫ ꯊꯣꯏꯕꯁꯨ ꯃꯤꯡꯒ ꯍꯪꯂꯛꯄꯗ ꯃꯁꯥꯗ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ "ꯊꯣꯏꯕ ꯀꯧꯋꯦ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯠꯂꯝꯗꯥꯏꯗ ꯊꯣꯏꯕꯅ "ꯍꯌꯦꯡ ꯈꯨꯟ ꯐꯥꯎꯅꯕꯒꯤ ꯊꯣꯡꯈꯣꯡꯗꯣ ꯑꯗꯨꯗ ꯄꯨꯡ 3 ꯑꯗꯥꯏꯗ ꯉꯥꯏꯍꯥꯛ ꯊꯦꯡꯅꯁꯦ, ꯌꯥꯒꯗ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯥꯈꯤ ꯏꯀꯥꯏ ꯏꯀꯥꯏꯅ "ꯌꯥꯅꯤꯌꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯜ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯊꯣꯏꯕꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯁꯥꯈꯤꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ, ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯈꯤꯕ ꯃꯇꯝ ꯌꯧꯔꯗꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯁꯥꯈꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ, ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯁꯥꯈꯤꯗ ꯏꯀꯥꯏ ꯏꯀꯥꯏꯅ "ꯁꯥꯈꯤ, ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯌꯥꯕꯤꯌꯣ"
ꯍꯥꯏꯔꯝꯃꯤ꯫ ꯁꯈꯤ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯁꯈꯤꯁꯨ ꯃꯆꯤꯟꯗ ꯋꯥ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯗꯨꯅ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯂꯒ ꯏꯀꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤ꯫ ꯊꯣꯏꯕ ꯁꯈꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯊꯣꯏꯕꯅ ꯋꯥꯔꯤꯗꯣ ꯃꯈꯣꯏ ꯃꯔꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯅꯨꯄꯥꯁꯦ ꯄꯪꯕ ꯃꯥꯜꯂꯒ ꯔꯣꯃꯥꯟꯁꯇꯗꯤ ꯃꯩ ꯆꯠꯂꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯈꯪꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕ ꯑꯃꯗꯤ ꯁꯈꯤ ꯌꯦꯛꯆꯥꯎ ꯊꯣꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯅꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯈꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯈꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯀꯌꯥ ꯄꯥꯝꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯦꯛꯆꯥꯎ ꯊꯣꯛꯂꯤꯕꯅꯦ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯝ ꯍꯦꯟꯗꯨꯅ ꯆꯦꯟ ꯆꯣꯡꯕꯒ ꯊꯣꯛꯈ꯭ꯔꯕ ꯅꯪꯕꯨ ꯏꯆꯥꯅꯤꯈꯛ ꯍꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗ ꯉꯥꯡꯂꯝꯃꯤ꯫ ꯁꯈꯤꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ, ꯍꯤꯡꯂꯕꯁꯨ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯃꯈꯥꯗ ꯍꯤꯡꯖꯒꯦ, ꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯤꯖꯒꯦ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ, ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯆꯨꯏ, ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯟꯇ ꯑꯃꯗꯤ ꯔꯟꯖꯤꯇꯥ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯁꯈꯤꯗꯣ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯞꯈꯠꯇꯨꯅ ꯃꯥꯏꯕꯤ ꯖꯒꯣꯏ ꯁꯥꯔꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯛꯏ꯫ ꯃꯃꯥ ꯃꯄꯥꯅ ꯄꯥꯈꯠꯇꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅꯩ꯫ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕꯗꯗꯤ ꯂꯥꯏ ꯅꯨꯡꯁꯤꯠ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯅꯝꯊꯗꯨꯅ ꯊꯝꯕꯤꯔꯝꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯈꯤ ꯃꯥꯏꯕꯤ ꯆꯪꯂꯛꯈꯤ꯫ ꯊꯣꯏꯕ ꯁꯈꯤꯒꯤ ꯄꯥꯎ ꯑꯗꯣ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕ ꯒꯥꯟꯙꯤ ꯀꯧꯕ ꯑꯃꯅ ꯇꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯕ ꯑꯃꯗꯤ ꯁꯈꯤ ꯊꯣꯡꯈꯣꯡ ꯑꯗꯨꯗ ꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯈꯤꯅ ꯊꯣꯏꯕꯗ ꯃꯥꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕ ꯁꯈꯤꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯁꯨ ꯈꯟꯕꯤꯔꯝꯗꯦ꯫ ꯃꯥꯒꯤꯕꯨ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅꯗꯦ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯈꯣꯡ ꯑꯗꯨꯗ ꯎꯅꯕꯗꯣ ꯁꯈꯤꯒꯤ ꯃꯄꯥ ꯁꯥꯟꯇꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕ ꯑꯃꯗꯤ ꯁꯈꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯁꯈꯤꯗꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯄꯥꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯄꯤꯗꯠ ꯐꯥꯗꯠꯄ ꯃꯆꯥꯗꯣ ꯑꯗꯨꯗ ꯂꯩꯔꯒ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤꯔꯥ? ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯌꯦꯛꯁꯨ ꯊꯣꯛꯅꯔꯤꯕꯅꯦ, ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯂꯧꯅ ꯂꯩꯅꯔꯕ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯀꯣꯛ ꯑꯗꯣ ꯀꯔꯤꯃꯇ ꯈꯟꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯄꯥꯅ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯦ ꯍꯌꯦꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯏꯈꯨꯅꯕ ꯊꯕꯛ ꯇꯧꯔꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯍꯥꯏꯔꯒ ꯁꯥꯎꯔꯒ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯈꯨꯟ ꯊꯪꯅꯕ ꯑꯃꯗꯒꯤ ꯅꯦꯄꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯁꯥꯟꯇꯒꯤ ꯏꯃꯨꯡꯗ ꯍꯥꯏꯖꯕ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯆꯥꯒꯤ ꯋꯥ ꯇꯥꯗꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯁꯈꯤ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯑꯁꯨꯛ ꯐꯕ ꯅꯨꯄꯥ ꯑꯃ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯔꯣꯏ, ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯤꯕ, ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤꯗ ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯀꯣ, ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯈꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯀꯞꯇꯨꯅ ꯂꯦꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯈꯤꯗꯣ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯝꯂꯒ ꯃꯌꯨꯝꯗꯒꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯗꯣ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯗꯥ ꯊꯣꯏꯕ ꯊꯣꯡ ꯍꯥꯡꯉꯣ, ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯊꯣꯏꯕ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯀꯥꯟꯁꯤꯗ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗꯗꯤ ꯁꯈꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯅ ꯗꯥ ꯊꯣꯏꯕ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯣ, ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯊꯥꯖꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯃꯥ ꯄꯤꯁꯛꯇꯣ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯀꯞꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯁꯈꯤꯅ ꯏꯃꯥ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯈꯣꯏꯔꯝꯃꯤ꯫ ꯄꯤꯁꯛ ꯏꯍꯦ ꯍꯧꯒꯠꯂꯨꯁꯦ, ꯀꯞꯀꯅꯨ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫
ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯄꯤꯁꯛꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯍꯨꯝ ꯃꯔꯤ ꯊꯥꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯗꯥ ꯐꯧ ꯊꯥꯗꯅ ꯇꯥꯜꯂꯛꯏ꯫ ꯃꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯇꯦ, ꯂꯩꯔꯝꯂꯕꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯄꯥꯎ ꯑꯁꯦ ꯆꯠꯂꯨꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯤꯁꯛꯇ ꯇꯝꯂꯛꯏ꯫ ꯄꯤꯁꯛ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯆꯥ ꯃꯃꯧꯒꯤ ꯂꯨꯍꯣꯡꯕ ꯑꯗꯣ ꯄꯤꯛꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯁꯈꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯣ ꯇꯩꯊꯣꯛꯂꯒ "ꯑꯩ ꯗꯥ ꯊꯣꯏꯕꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯑꯩꯅ ꯈꯨꯝꯒꯅꯤ" ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯑꯍꯤꯡꯗꯨꯃ ꯀꯞꯆꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯔꯣꯁꯅꯤꯗ "ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯣ, ꯑꯩ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯈꯤꯕ ꯕꯦꯟꯗꯔ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯌꯨꯛꯇꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯅꯤꯜꯗ꯭ꯔꯣ ꯌꯨ ꯊꯛꯄ ꯕꯦꯟꯗꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕ ꯁꯨꯅꯤꯜꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯅꯤꯜꯗ꯭ꯔꯣꯒꯤ ꯃꯁꯥ ꯑꯗꯣ ꯍꯩꯅꯗꯕ ꯀꯔꯤꯅꯣ ꯑꯃ ꯐꯥꯎꯔꯛꯏ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯁꯨꯅꯤꯜꯗ꯭ꯔꯣꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯨꯡ, ꯅꯍꯥꯟ ꯄꯥꯕꯨꯡꯅ ꯏꯃꯥꯟꯅꯕꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯤꯔꯝꯃꯤ꯫ ꯁꯨꯅꯤꯜꯗ꯭ꯔꯣꯅ ꯐꯖꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯈꯣꯏꯅ ꯅꯤꯁꯥ ꯈꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯊꯥꯖꯈꯤꯗꯕꯗꯣ ꯉꯁꯤꯗꯤ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯒꯤ ꯏꯃꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯒꯤ ꯐꯠꯇꯕ ꯊꯋꯥꯏ ꯀꯌꯥꯁꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯍꯜꯂꯤꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯈꯩ ꯉꯥꯟꯕ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ "ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ?" ꯑꯍꯜ ꯑꯗꯨꯅ "ꯑꯍꯥꯟꯕꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯤ ꯑꯁꯦ ꯈꯪꯗꯣꯛꯄ ꯇꯉꯥꯏ ꯐꯗꯦ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯅꯈꯣꯏꯗ ꯌꯦꯡꯁꯤꯜꯂꯛꯏꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯏꯕ ꯑꯃ ꯇꯥꯛꯀꯦ, ꯉꯁꯤꯃꯛ ꯆꯠꯂꯨ꯫ ꯈꯨꯟ ꯊꯪꯅꯕꯗ ꯃꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯪꯒꯤꯖꯥꯎ ꯀꯧꯕꯅꯤ꯫ ꯃꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕ ꯉꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯆꯤꯡꯈꯩ ꯉꯥꯟꯕ "ꯍꯣꯏ ꯄꯥꯕꯨꯡ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯒꯤ ꯌꯨꯝ ꯑꯃꯨꯛꯇ ꯊꯤꯖꯔꯨꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯁꯨꯅꯤꯜꯗ꯭ꯔꯣꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯦꯡꯅ ꯈꯣꯏꯔꯝꯂꯒ ꯆꯤꯡꯈꯩ ꯉꯥꯟꯕ ꯕꯦꯟꯗꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯊꯪꯅꯕ ꯈꯨꯟ ꯑꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯒꯤ ꯌꯨꯝ ꯑꯗꯣ ꯊꯤꯕ ꯂꯥꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ 8ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄꯨꯟꯁꯤꯕ ꯌꯨꯝꯅꯥꯝ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯒ ꯄꯥꯞꯅ ꯁꯥꯒꯠꯄꯤꯕ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯀꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯆꯔꯛꯀꯅꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫